ngasi phongse phongsingdagi maruiba paukhong wachraga mayamda share tawjigi ahanbada Jenimsta MBBS tambagi seat hengatkhre Jawaharlal Nehru Institute of Medical Science Jenimsta MBBS tambagi seat chamakak oiduna laklibasi mathangi session-dagi seat chamaga yankhaida hengatnabagi ayaba central government pirakre India government ki Ministry of Health and Family Welfare gi Under Secretary Amit Biswasna wafamasi Khangaladuna Manipur government ki Department of Health and Family Welfare da tharakiba serol amagi matungina Jenims te MBBS tamnabagi sit hengaliba asigidama sangadaba lupa crore 2.37 su kaithakre hairi hairiba senpham asi mamangna Chuchampur Medical College sanabagidama Central Special Scheme gi makhada kaithakiba senpham adudagi adjust tawnagadabani hainasu ministry na Manipur lengak ta tharakpa serol asina makhata na hairi na supungdorakli amasum Rameshwar MLA ohenanaba pikhiba High Court ki yathang test tobiyu haiba yakhidre High Court ki judgment thabakta onthoktanaba Y Surchandra na ECI da wakhatkre topa khangjinbada kanaba pawamana WhatsApp ki khuthangda sel thaba yaragani message thanabagi application ama oina miyamna paksna sijinariba WhatsApp ki khuthangda athuba matamdagi sel thanaba yaragani haina agency ki pawamana hairi Pawasigi matung ina leba asigi miyo million chamri henbana sijinaribe application asigi kuthang sel thaba yanaba sahi ani hena taksilaklaba matungda handakta National Pavement Corporation of India NPCI na ayaba pirakibani masida leba asida leba tuan bank samaga humpunasu sagwatli hairi atopa pawamanamu IOC na Renault kit car ama pikre Manipur gi ahanba oina IOC gi oil pump amada lupa sani gi thau halubagi damak social and RTI activist Kambam Saitejina IOC Mega Festival Dhamaka Lottery Fauduna IOC na Renault Kit Karama Kusina Krehari IOC gi Mega Festival asigi makhada IOC gi makhada leiba oil pump singda 2-wheeler da lupa chani gi amadi 4-wheeler da na lupa chahum gi thau hanbada lottery gi khudong saba pibani hari atopa paw manamu center da taksin kre online gambling makal khudima asi yamna nisa sugon mamasum miyoi kya gi paisa manglaba matungna mapunsi phawba manghan yawbana masi pumthing thingnaba patali makal kachi PMK kawba Chennai da base toba lanai organization amana central government taksin kre Kombetor da base toba sei kungnipan khakta ngairiba private bank ki employee ama mathanda sijakiba thawdu adu numit 10 gi manungda Tamil Nadu da thokpa asigumba mariba thawdu ni haina PMK gi founder leader S Ramados na phongdokli online gambling sing asi special bonsan sing senpham mayam ama phangangani haibagi mika handuna miyam maru oina naha oiriba miyoi kya gambling asida singshili asigumba mika hanba sing asida thajaduna karigumba mi singna gambling asida amuktang yokshilurabadi thadokpawai aroibada paisa amasu punsi mangduna to I haina makna phongdokli Marakthana US ki presidential election gi matangna mayamda share tawjarange Georgia da Trump-dagi henduna Biden na mai paknaba magic masing saniga humdra phangadaba khajikta ngaisilakle US president khanabagi November 3 laipa pokpo numita pangthokiba mikhal gi vote masing thiba haujiksu loidri masagi sei humdra ga mari suraba president Donald Trump amasum masagi sahi humdra ga tere suraba hanagi vice president Joe Biden ga kanna thengainariba mikhal asida achauba television network ayamagi matung ina mai pakpa adu lebliba state ki electoral college board president Trump na board saniga taraga mari phangbada Bidena saniga yankhai gu humdoi phanglaga mangjin thari democratic presidential mirep Joe Biden board ki akanba lanpham state Georgia da ngasi irai gi anganbada ahan boina president Trump dagi khajikta oirabasu mangjin thaduna satli masina mahakpu White House lamba phangnabagi manungda leire adubo atai state singda ballot masing thiba hojiksu sathari Georgia gi electoral board taraga taruk phangkhibaduna hanagi vice president asina presidency adu phangnaba mathau tariba saniga humdra adu phangadaba khajikta ngaislakle Joe Biden Pennsylvania mai paktuna natragana Georgia Nevada amasum Arizona 3 asigi manungdagi ani mai paktuna mathangi president adu oirakpa ngamgani Trump na mai pakpa yabagi lambi adudi hena lapthokre magna Pennsylvania amasum Georgia animakta Biden yamna hen khidaba mathau tari amasum Nevada natragana Arizona da Biden dagi hen batabani ngasi irai gi anganbada makhata na masing thikiba Georgia da Biden hauzik bot chamapan ga taraga tere mangjin thaduna leiri hen su pausi sing makhatari
Makha Sathrakpoina top Marueva Paukhranamo, COVID-19 gi lights at Lakshinanaba mobile testing teams in the parks and a test or Ragani, Bulunmang. State asida COVID-19 gi lights at Simapung Pana Lakshinanaba with the Makta Health Department ki Makedi state asida Sanagadaba SOP sing Loktoki Bagaloinana, mobile testing teams in the Lakayamasum cool sing the Hakting Nana Satuna, parks and a test or Ragani, Hana Manipur Sarkar principal, Secretary Health Bulunmang Nangasi, Lampel de Leba, Health Directorate ki office the Pangtoki Paugi Mipam Amada. Fongdokre, Magna Makhatana High Keep the state asigi over anova COVID-19 gi SOP, Mamang Tagi Contraga Matu the same cray. Laina Sibunga talk Sanabagidamak, Lamdam Sigi Tuan district level assembly segment da Natana local committee sing now Siamduna Miam the parks and Laina Asibu Ngak talk Sanaba Honava the Natana awareness PBG Thoram Sing Satarakli Aduga Center gi Health and Family Welfare gi Kang Hairaba Tim Amana COVID ki Matanga State asida Mamang Tagi Kungani Pandagi Tasigi and Ipaw the Lakunu Yangshin Kipesu Lakre. Center de Gilakiba Tim Maduna Lamdam Sigi Hospital COVID Care Center, Home Isolation District Hospital Amasum, Medical College sing the Lariba Facility sing Amasum, Patient Capacity gi Matang Sukhan Kre, High River Hospital sing a Sigi Matautaba Award Apasing Akang Haitim Maduna, Marilenaba, Final Report sing Pirak Lagane. Rims Amasum Zenims Hospital COVID Kaktagi Oiba Pamung Sanigani Pugamanga Lire, Masidanatan Estate Asigi District Hospital sing the COVID Kaktagi Oina, Pamung Marfu Amaga, Taurang Tokre, Lunana, Lamdam Sida Hang Liba Private Hospital sing COVID Kidama, Akanaba Taurang sing Lokwanaba Kangan Kibaga, she's a hospital Amadi, Ras Medistida, Pamung Yankai, Kungamari, Matang Sitna, Taurang Tokre. Laina Asigi Damata Minister na Haudokiba, Sail Ting the Laying Naba, CM Haisti Amas. PMJAY gi makhara kanaguma miyu amabu COVID treatment tawba yaragani COVID care center kuntraga mangara phamung lisingani ga sani ga humpuga mari thamduna state asigi apunba COVID care gi damak tokhaina thamli COVID positive oiraba miyu singbu state asigi oina home isolation gi oina khudong saba sing matik sana department asina monitoring tawri isolation sing asida medicine package sing yenthokpada natana plus oximeter fawba laikhiba sing laire State level amasum district level ki tuan department ki nodal officers sing khanduna home isolation ki singbo ningthi na kupsen senari frontline worker oina thabak suriba miyoi kya da government asina life insurance ki scheme sing pina basem sare laina laiset asil laksina na bagi damakta ahan bagi oina Impal East amasum West mobile testing team sing lekai satuna test tawani makhata na atopa district sing the parks na test of githab asi sathagani lekai amadi khul sing assembly segment COVID-19 awareness cum enforcement committee gi makhada local COVID awareness cum enforcement committee sing CM duna lekai da phamliba dukan chagi hotel yauna insang napi yoliba sing COVID-19 gi SOP ngakna satlibra haibadu yengsingani lekai aduda thokpa asi anagi thokdok sing da miyoi kundagi henba yaroi numidang gi matamda lekai da mitop sangba thingani zor sanaba nisa sijinaba amadi saksa haijanaba tawbasing committee ni yengsingani tangai phadaba singidi mangjaunana DC dagi ayaba lawgadabani haki Thoramadu Health and Family Welfare gi Director Dr. Rajon Hai COVID ki matangda department asina piriba paudam sing miyam da matik sana phanganduna laina asibu ngak thokpada asoba thodang sing lominasi misam miyam da su laina asi akiba singnaba sing laitanaba gi damakta hapta gi oiba paudam department asina miyam da paudam jabani haiki Thoramadu da tongan ba additional health director amadi nodal officer na singba kyasu wafam kyasu phungdoki bagaloinana paumi sing tongan ba wang sing haki han phungdorakli Atopa pao manamo athingba thamlamba sing khara komthokre pandemic COVID-19 dagi lockdown unlock mari lainana High Court of Manipur na mamang thakta thamlakiba tongan ba athingba sing tha asigi kunthraga matui phawba khara komthokle haina court asigi Registered General A Guneshwar Sharma ngasi thokiba official notification amana hairi notification aduna hairibadi court asigi makhada mamang thakta thokiba notification sing adudagi athingba thamlamba khara komthokpane Thaurang asi High Court Bar Association of Manipur All Manipur Bar Association All Manipur Judicial Officer Association amasum All Manipur Judicial Employee Association da natana stakeholders singna mamang thakta pikhalakiba wakat singdagi khara komthokibani loinana High Court District Court Tribunal singi oiba regular physical court sitting sing lakliba mathang tha ani phawbada guideline kharagi makara chathanaba khangalakli hanu phungdorakli atopa paw manam nomai kapkhre ngasi numidang pung 12 makhairom taba matamda hayeng pangthokadariba by election asida Congress mirep oiriba samuro awang laikai da leiba Salam Joy gi yumgi mamangda deploy tawba
Security personnel sing da miyoi khrana nungna thomjinduna makok thugairubadagi security force ki mekedigi nungmai round kya ka phare irang adu hena sakthorappadagi wongoi police station dagi henba forcing thomjinduna control tona bhona kre hairena phungdorakle atopa paw manamu MLA dagi disqualify tawkhraba miyoi amabu quarter da matawkramna lehelibano lona yadabadagi miyamgi mihut oibada matik sadre haiduna disqualify tawkhraba lamlai kendra gi MLA bu matawkramna ngasi phawbada laingakna piba quarter da lehalibano haina lamlai block congress committee gi makeri gi phongdurakli lamlai kendra gi oina haujuk miyam gi mihut laitana laidi kendra asigi miyam gi mihut amana laigadaba mafam amada misam amaga manaraba ex MLA khetrimayu birenda adumak lehen bahaibisi lainga asig asumba thawongna ti haina phongdurakli marak thana mapan gi ba atien ba pawama Andhra Pradesh ta school hangdoklubadagi oja sanipan ga kunga mapan mahairoi sangwa ga humdra ga mga positive oiduna layeng sathakre atopa paw manamu Russian President Vladimir Putin January thada mafam thadokpa yana leire Russia gi President Vladimir Putin Parkinson disease ki symptom lakpadagi January thada mafam thadoklaba yana leire haina official source amana phongdokli President Parkinson disease ki symptom lakhiba sina Brenda akaiba thowanbaga loinana masa thak nikpa amadi lengbu otpa yadabagi thawong sing phawba sathare ma kolom paiba ngamdabaga loinana makhong su nikpagi thawong sing ama sathare haukiba sahi kun matam sakti paiduna lakhiba asida president gi tam anirak oikhre handakta leba asigi lusingba singna tam gi limit ki ahongbagi referendum da mai pakrabani Russia gi lusingba sina mafam thadokiba taraga su mahaki immunity pinaba amadi ahenba sakti pinabagi legislation ama semnaba taksin kiba chairakta thawong asi chatharakibani handaki footage khara asida Russia gi president Putin na ningthijana lepangamdabagi saktam ama uba phangki mahakna sakuri gi arm rek painaba honabada masada anaba phawre habigi thawong singsu khangmangamle Putin na kalam ningthijana paiba ngamdabaga loinana kapna chingbasu paiba ngamdre hari President gi haksel gi phibam asi mahaki girlfriend oiriba Elina Kabaibana khangalakhibaga loinana mafam thadoknabagi matangda khangalakibani hari Putin gi masanupi Maria Borodchova sei kunthraga manga amadi Katerina Tikhonova sei kunthraga marina su maku mafam thadoknaba pressure tawre hari hena su phungdorakli makha satarak poina topa maru eba Manipur gi pawkhra namu security force na kokta khumanda nongmai lalon ba phaba changlubada activa ama mai thakre car ama thugaikre kangbai da leiba security force kangbu amana moirang police station gi manung sanba kokta khuman awang laikai da nongmai lalon ba phaba changlubadagi miyamna irang hawraktuna honda activa ama mai thakre alto car amana windshield glass thugaikre press na phangba paw matung ina hokhiba nongai matung pung ama makhairom tabada kokta khuman awang laikai gram panchayat area ward number 4 da miyoi tararom laire haiba paw phongwadagi Indian security force ki kangbu ama sangsilubada khunja singna irang sagalaki hari mafam maduda leiba nongmai saba madi nongmai lalon mani haiba miyoi ama phaki maki maming di Riyawuddin kokta khuman awang laikai da leibani SF na MD Riyawuddin yauna miyoi tara pharaga purakpada khunja singna irang sagalakpadagi mahak yauna makhoi nanthokutuna senakhi mafam madudagi irap laptana Honda Activa MN 01AE 0554 ama lambi manaki area da sakhangdaba singna mai thakre angauba alto car WB3B 5507 amana accident tawduna leiringada masakhangdaba miyoi kharana windshield glass tugaiduna mangankre thawdok thokpa maduda police laktuna irang adu laksinkre miyoi kharadi nanthokutuna chatkre hairi thawdok thokpa madudagi WRS ani 9mm pistol ama WRS ama I card na singba khara phangle hairi thawdok adugi matangna moirang police station na case ma lakhotuna thijinba hokhrena su phungdorakle loisilakpo na topa maroiba paw mana mikhala masum bot masing thigadaba numita dry day lakhokre Manipur lenga ki Commissioner of Excise B Zone Langtin Khumana ngarang thokiba public notice amagi matung ina hayeng bot thadanagadoriba by election asigi polling day yauna bot masing thigadaba tha asigi tarada Manipur pumbada dry day oigani hana lakhokre notice asi Eastern Bengal Assam Excise Act 1910 gi Section 17 of 3 amasum Representation of Peoples Act 1951 gi Manipur du satnariba Section 135C gi provision gi matung ina lakhokpani hari maramasina polling area amagi manungda bot thadanagadaba loisingadaba pungpham phawbagi pung nifuga nipan gi manungda makhal amatagi yu yonma natragana public natragana private place singi hotel amadi dukana singbada yenbagi thabak tawba yaroi hari
ꯅꯣꯇꯤꯁ ꯑꯁꯤꯅ ꯂꯤꯀꯔ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯝꯊꯣꯛꯄ ꯀꯦꯇꯥꯒꯣꯔꯤꯁꯤꯡꯕꯨꯁꯨ ꯀꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫